Tang kunga mathoi da Phongdokhre Parliament Meepham asida Representative Sengna Party ki khenaba thamdana Manipur gi issue Mayek Sengna Puthokkadabani Haina Republican Party of India Athawale Manipur State President Maheshwar Phongdokhre Phongdokhre Wafam ase ngasi Kaishampata leiba party asigi office pangthokiba pau Meepham amada Phongdokhibani Maheshwar na makha tarduna hai handak Phongdokhre Parliament Meepham ase lamdam asigi representative singna yamna maru oina lobiu maramde Haujik lamdam ase president rule gi makhada leiduna state government ki mathau amata tawduna leiriba state amani chahi ani hanjatlaklaba Manipur gi fibam ase yamna aruba fibam amada leiribani haibase Manipur miyamna khangnaraba wafamne maram aduna Lok Sabha amasung Rajya Sabha da leiriba MP singna Phongdokhre Parliament Meepham asida Manipur gi issue ase Mayek Sengna Puthokkadabani IDP sing mayumda karam kanda hanjin hangani amade highway singda chathok chasin yadriba ase karamna free movement yahangani loinina Manipur da thokliba irang ase karamna loshingani haiba adu agenda amada Manipur gi khenaba thamdana karamna solve tawsige haiba adu khanabiyu maduna tabida party politics tawnaduna ruling amasung opposition hunaduna leibiganu amadi representative singna parliament da pukhatkiba agenda sing adu thabakta onthoknaba hotnabiyu miyamna representative sing da thamliba thajaba adu manghan biganu parliament ta pukhatkre haina thabakta onthoktana leithokpa adu tawbiganu thabakta onthokpa ngamdrabadi miyamgi representative oina leibage kanaba leite haina Phongdokhre July gi tang kun mathoi dagi haugadaba Parliament session sidi miyam praja punamakna most important representative singna yamna luna lahoningi maramdi karigino hai matamda haujik leiriba CPR chatharibani president rule chatharibani state government amal leibanate Hujik sigi matam sida chahi ani henjalaklaba Manipur gi phibam si peace lakpadi manba shanti leibadi manba adubu yamna phibam tadana karino tawribase koi ima leibak se karino tawribase koi state se karino tawribase haibagi yamna chamamnaba yam confusing stage ta leiribani haibase mipum mayam praja khudimana khangabani akoi peace lae kaina akoi gi haiba yaba natte aduna leiriba yamna luba session hojiki parliament session city hojik assembly Manipur assembly phamba nattabani na representative singna akoi Lok Sabha gi MP ani leiri Rajya Sabha gi MP ama leiri leiriba representative singna akoi Manipur da hojik leiriba real scenario condition si kamaina solve tawgadagani haibase technical oiba mafam duda India gi parliament khoi parliamentary democracy chatnariba parliament sida yamna hakchingda lobom thui aduna hakchingda lobom matam sida akhoi ngaktangi political party politics tawnaraga ruling na kumaina opposition hulo sige minute 10 dang phangba matamda issue pukhatna dadana Manipur gi issue se kumaina solve tawsige akhoi real scenario se karino internal displaced person sing se IDP miyam na mayum da hanjan dagai hujik lapna leiduna kamaina khoi future se kaino na leiriba stage sida kamaina mayum da hanjalan sige kamaina technicality kamaina solve ta hon sige irrespective of the political party BJP oigera Congress oigera ntraga ruling oigera opposition oigera leibiriba mayam se akhoi gi representative chatliba sing duna di akhoi gi one agenda da pukhat minaraga IDP sing se kamaina halandori bino mayum da chathok chasin yadriba free movement yadriba se akoi state manung sida citizen of India citizen of Manipur sina kumaina freely movement tawdoriba no haibase mayam akoi gi prithibina yengiba parliamentary democracy celebrate tawriba akoi gi parliament sida handaki lakadoriba session sida marik chumna one agenda ama yaura kana party politics tawdabida pukhalanningi si akoi tasengna party gi site gi dang request nate si as a akoi gi common citizen amu oina akoi maya akoi na pukhatchaba yam akoi di tasengna sida tahodragadi akoi karam kan tawgadoino haibadune duna minute se pungkhai mapung ama ngangba yadabani na phangaiba timing du da
Koigi party politics tawdabida real agenda da kamana yum hanjalandoino kamana koi free movement tawdoino kamana koi Manipur da leiba problem se kamana solve tawgadoino haibase koigi ruling na su that same agenda da pukhatlanbiba opposition na su chakmana na haibiba adu yam changi mahidisida amaga hunaraga amaga kamana tawraga si matang sida kamana mu koigi hulauraga amaga ai phai nang phai ai phatte numai hayau sige haibado tawdabida adu plus aduga most important oina ai koina ngasi haijaning badi akoigi site gi haijaning badi karino haiba matamda on record ta pukhatkiba parliament ta pukhatkiba pot se ruling or opposition oiro adu thabak oin implement tawna bhona biu ngatangi mayamda praja haraunaba praja da ngasi ai parliament ta ai pukhatkre ai wangang khre hairaga legiba taraga di praja mayam leibiriba praja mayam sinadi asamat akoigi dream mama akoi Manipur makoi representative sing sina akoigi ruling oiro opposition oiro makoina akoigi damta pukhatlaga thabak oin onthorak tobni ko haibagi asamaga da yengjadori ni ngaijadori baneba sida akoigi parliament tang pukhatkraga akoi thabak oin onthok andabida akoigi official follow up haitare adu technicalities mayam do koi pukharkra matung da akoi thabak oin onthok na base tawidabida just ngatang parliament tang ngang ba loigraganda akoigi ai ngasi masi mangang khre natraga media da ai koigi representative MP sing sina sumaina ngang khre law khre hairaga dang implement tawdabida leiba taragadi akoi se karam stage sa leriba no natraga kumaina akoi thabak oin onthok to dibse karam kanda no parliament laura kana thabak onthok to ribra aduna last stage to both representative singsina akoi gi ai isani representative ne khanbiraga akoi gi leibri myam se Manipur gi akoi uji situation se PR matam ni ko akoi program se solve tawdaba ya de ko akoi gi ithakta cho responsibility am la abni ko so this is the right time kumaina akoi the right time se use to hoksige kumaina akoi gi Manipur da labor problem myam se kumaina solve to hoksige hana khanbiraga fast process ta hana unanimously akoina unity oina pukhatpiraga agenda do pukhat loira matungda after the parliament session akoi command officially command adugi akoi gi IDP singse command yumda karam authority da command torakanda karam department chang kana akoi follow up tawgani akoi yum hanjalan ba adi command free movement tawgani haibagi each and every macha problem leiba acho problem leiba mayam se loima akoina akoi implement tawna ba hona biu rather than akoi political da akoi party na si pukhat kre hairaga press conference thoga parliament tang puthoga loigi ba taragadi haukiba ningjing biram bayai puthokpiramba ruling na su opposition na su phajaba wahi kya parliament ta puthoki adubu loina kada di follow off tawdabanina thabak oina pangthoki di implement tawgi de akoina pamidi kaino prajana pamidi kaino implementation duni thabak oina onthokpa duni thabak oina onthokpa ngamoi do eta di wa dangang du boi taragadi parliament ta puthoktra su yaina dudi aduna parliament ta puthokpiyo haijadi se thabak oina implement tawbiyo haijabani thabak oina implement tawba ngamoi da boi taragadi adudi akoi gi damuta representative lairi ne kai kana gani aduna laibiriba ruling opposition na su irrespective of the political party akoi party politics tawdabida akoi puthokpiro real agenda da akoi aseng Manipur da thoi ba scenario se puthokpiro aduga aran culprit se kanano victim se kanano se haibiro adugi mathak to da loira kanda aina puthok kidri mafam do parliamentary democracy se pam on record changi bo oibanina adugi thabak to kari stage yorage komaina ta koi implement tawgani karamba koi 100 mangamdraga su 170% bodi komaina koina thabak ti implement tawgani haibase sidang hana focus tawbiyo haiduna miyam praja gi mahut chinjaraga ain akoi ki site gi su akoi request tawjari miyam da